Wabagai lamkhai tu Sugnu lambi sembalep kibagi mayukta Bandh Blockade tawragani haina Lsr-Ddc na fongdorakli. Chahi tarahumdoi hen na lengakna hanna yengbiraktraba sem sabiraktraba Wabagai lamkhai tu Sugnu lambi asi semba hauragani haina thazaba piduna semba hauramlaba matungda ikhangkhangaudana sembalep kibagi mayukta ngasi lamdama somgi yamlaba miyamgi oiba mifam ama pangthoktuna lambi asi athuba matamda April gi tang mga faubagi manungda semba haudrabadi Mathangi numit April gi tang taruktagi Bandh Blockade yauna akanba khongjang changsinlagani hairi. Ngasi Waikhong Bazar manakta leiba Maira Paibi Sanglenda lambi asigi oiriba fibamgi matangda pangthokiba khana nainabagi mifam aduda ima ibel sing tongan-tonganba club CSO singi luchingba sing amadi praja miyam kayana saruki aduna tongan-tonganba wafam kaya fongdoknakhi. Mifam aduda miyamna fongdoknakhibada khunjal lakh ani henbagi hingnaba matangairaba lambi oiriba Wabagai lamkhai tu Sugnu State Highway lengakna sembirakta chahi tarahumdoi taramari fare. Fibam thina soklaba chotpada khudong thiba kayarak mayok naraba lambi asi sembinaba haukiba chahi inglisingani kunmari gi June gi tang anida lamdamasigi khunja singna lambi asigi committee semduna tha amaga makhai henna mafam tara henbada wakat mifam famlaba matung faubada lengakna miting changlakhide. Bandh Blockade tawbagi cherol thoklaba matung data matamadagi Works Minister K. Govindas ka committee gi mihut singa haukiba inglisingani kunmari gi June gi tang taramapanda faminaduna yamna thuna numit tarani gi manungda lambi semba hauduna afaba lambi oihallagani haibagi khutyek pinakhi adubu chahi ama chupna pothole menba fauba loikhide kilometer 277 khak sangba lambi asi haukiba Inglisingani kuntaruki February tang aniyamadi Inglisingani kuntaruki February tang taramangada Sugnu amadi Wabagai lamkhagi mafam anidagi Sugnu amasung Hiyanglam Kendra anigi MLA sing Concerned Department gi official sing yauna lambi asi Fitaranipan pakpa inchi taret thana quality laina semba hauragani haina lauthokuna lambi semba haurakhi miyamna afaba lambida yamna thuna chatpa fanglagani haina local MLA sing laingakamadi Concerned Department bu thagatnaringai cherakta numit kunrom tamak semba hauramlaga thabak lepkhibani khoisaunaraba lamdamasigi miyam club sing Maira Paibi auto Tata Magic Tata Honor gi apunba loop singa yauna thumkhong lairambi community hall Waikhong da lambi semba lepkhibagi mayokta mifam pangthokhibani mifam asida lengakna lamdamasigi miyambu hanthana yengba semba hauramlaba lambi fauba marampidana contractor singna lepningba matamda lepkhibada waraunakhi Kendrani gi MLA singna haukiba March ki tang mapandagi March ki tang 13 fauba chathakiba assembly session da lambi ki thabak suba lepkhibada wahang ama fauba hangkidabada pendaba fongdoknakhi matam sangna khanaraba matungda makhagi warep sing asi yenaba laitana yanakhi ahanbada lengakna Wabagai lamkhai tu Sugnu road asi lakliba April ki tang manga faubagi manungda quality amadi progress leina mafam anidagi semba hauba WMM tawdringaida hanagi imbalance oiraba layer pothole thugairaga chatpa yanaba balance oina semba mathaki warep sing asi lakliba April ki tang manga faubagi manungda thabak oina pangthoktrabadi mathangi numita lambi asi Bandh Blockade tawba haina amatoina yanare hariba Bandh Blockade asida mai ising ana layeng laitin deva karmana chingmadi konseloi aduga education yaun ataidi konsingani hairi lamkhai tu koi Sugnu Road State Highway hariba lambi ase aikoi mafam asigi pendarba praja singna sahi taragumdoi mari chukna sembiraktabadagi committee semdana aikoi sembinaba proposal kaya thai adubu haugiba sahi da masi pothole khara melamlaga toki aibak phabati aikoi 2026 ki February ki tarik ani amasung February tarik 15 dagi lamdamsi honorable MLC yauna lambi si semba hauki tawbadabu numit kunimukta muksuram laga lambi si huji semba lepkhre lamdam sigi parja sina suki matik warure lambi semba hormuga lekhi bese maram maduna koi sina maram ojarga committee sina sinjaraga masi lambi koi lambi seliba okto aduga magic aduga tongan ba truck owner oisanu gari punamak si yaure herga club Maira Paibi punamak yaure herga ngasi Waikhongi Maira sang asida aikoi apunba mithuma tawjare mifam asida kendaba kayarak hawdok naraba matungda aikoi ban tawba haina aikoi lepnare ballasi tarik manga phawi manungda lambi se aikoi mari leinaba singa contractor singna sembiba tarik manga sigi matungda
ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯇꯥꯔꯤꯛ 6ꯇꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯍꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯃꯣꯠꯁꯦ ꯄꯤꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯖꯔꯦ ꯑꯗꯨꯅ ꯋꯥꯔꯦꯞ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕ ꯕꯟ ꯑꯁꯤꯗ education ꯄꯣꯟꯁꯤꯟꯖꯒꯅꯤ ꯑꯗꯨꯒ electricity ꯑꯗꯨꯒ medical water supply ꯑꯗꯨ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯡ ꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯔꯤꯂꯦꯛꯁ ꯇꯧꯖꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯕꯟ ꯑꯁꯤꯗ ꯑꯩꯈꯣꯏ education ꯌꯥꯎꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯀꯣꯟꯁꯤꯟꯖꯒꯅꯤ